ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜꯐꯝ ꯀꯤꯆꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯥꯏꯜꯗ ꯉꯥ ꯇꯣꯏꯊꯣꯡ ꯊꯣꯡꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯛꯁꯟ ꯃꯩ ꯒ꯭ꯌꯥꯁ ꯑꯣꯏꯔꯁꯨ ꯃꯩ ꯊꯥꯒꯠꯄꯤꯔꯅꯤ, ꯈꯥꯡ ꯊꯥꯒꯠꯄꯤꯔꯅꯤ, ꯈꯥꯡ ꯁꯥꯍꯟꯕꯤꯔꯒꯅꯤ꯫ ꯈꯥꯡ ꯁꯥꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯊꯥꯎ, ꯍꯪꯒꯥꯝ ꯊꯥꯎ ꯍꯥꯏꯇꯥꯔꯦ, ꯍꯪꯒꯥꯝ ꯊꯥꯎ ꯈꯔ ꯍꯩꯕꯤꯔꯣ꯫ ꯊꯥꯎ ꯁꯥꯕ ꯉꯥꯏꯃꯤꯟꯅꯔꯁꯤ, ꯑꯗꯨꯒ ꯊꯥꯎ ꯁꯥꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯦꯖꯄꯇꯥ ꯃꯅꯥ 2-3 ꯂꯧꯕꯤꯔꯣ꯫ ꯇꯦꯖꯄꯇꯥ ꯑꯁꯤ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡ ꯈꯔ ꯂꯧꯕꯤꯔꯣ, ꯄꯤꯟꯁ ꯑꯃꯒꯤ ꯆꯥꯡꯒꯨꯝꯕ꯫ ꯍꯤꯡꯁꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯥꯞꯆꯒꯗꯕ ꯃꯆꯜ ꯑꯁꯤ ꯇꯤꯜꯍꯧꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯣꯠꯄꯤꯔꯣ꯫ ꯇꯤꯜꯍꯧꯁꯦ ꯉꯥꯏꯍꯥꯛ ꯑꯣꯠꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯅꯝ ꯑꯁꯨꯕꯁꯤ ꯈꯔ ꯍꯥꯞꯄꯤꯔꯣ꯫ ꯉꯥꯏꯍꯥꯛ ꯑꯣꯠꯄꯤꯔꯣ꯫ ꯉꯥꯏꯍꯥꯛ ꯑꯣꯠꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯑꯁꯨꯕꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯣ꯫ ꯁꯤꯡ ꯑꯁꯨꯕꯁꯤ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯖꯤꯔꯥ ꯈꯔ ꯂꯧꯕꯤꯔꯣ꯫ ꯖꯤꯔꯥ ꯍꯥꯞꯈꯤꯕꯒ ꯍꯦꯛ ꯂꯣꯏꯅꯅ ꯃꯆꯜ ꯑꯁꯤ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯣ꯫ ꯃꯅꯨꯡ ꯃꯄꯥꯟ ꯆꯪꯅꯕ ꯃꯔꯨ ꯃꯔꯥꯡ ꯀꯌꯥꯗꯨ ꯃꯨꯟꯅꯕ ꯑꯣꯠꯄꯤꯔꯣ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯣꯏꯖꯈꯤꯕ ꯎ ꯃꯣꯔꯣꯛ 2 ꯍꯥꯞꯄꯤꯔꯣ꯫ ꯀꯅꯥꯒꯨꯝꯕꯅ ꯁꯥꯅ ꯆꯥꯅꯤꯡꯉꯒꯗꯤ ꯍꯦꯟꯅ ꯍꯥꯞꯄꯁꯨ ꯌꯥꯏ, ꯀꯅꯥꯒꯨꯝꯕꯅ ꯑꯆꯝꯕ ꯄꯥꯝꯃꯒꯁꯨ ꯃꯣꯔꯣꯛꯁꯦ ꯍꯟꯊꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯒꯤꯗꯤ ꯈꯔ ꯁꯥꯅ ꯊꯣꯡꯖꯔꯒꯦ꯫ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯟꯕꯤꯔꯣ꯫ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯁꯦꯝꯖꯈꯤꯕ ꯉꯥꯗꯨ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯇꯞꯅ ꯑꯣꯠꯄꯤꯌꯨ, ꯃꯔꯝꯗꯤ ꯉꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯣꯏꯒꯟꯕ ꯄꯣꯠꯅꯤ꯫ ꯇꯣꯏꯊꯣꯡ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥ ꯕ꯭ꯔꯥ ꯄꯠꯄ ꯈꯨꯊꯣꯡꯗꯨ ꯅꯠꯇꯦ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ꯫ ꯉꯥꯏꯍꯥꯛ ꯑꯣꯠꯂꯦ, ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯒꯗꯕ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯣ꯫ ꯆꯥꯟꯅꯒꯗꯕ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯣ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯣꯏꯔꯝꯗꯥꯏ ꯊꯥꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯩꯒꯤꯗꯤ ꯊꯨꯝꯁꯦ
ꯁꯥ ꯃꯅꯨꯡꯗ ꯉꯥ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯊꯥꯛꯆꯕꯅꯤ꯫ ꯊꯨꯝ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯇꯞꯅ ꯑꯣꯠꯄꯤꯔꯣ, ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯟꯕꯤꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯧꯔ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯉꯥ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯍꯤ, ꯏꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ, ꯊꯣꯛꯂꯛꯑꯦ꯫ ꯑꯗꯣ ꯉꯥꯁꯦ ꯈꯥꯡꯗ ꯌꯥꯝ ꯀꯥꯁꯟꯒꯟꯕ ꯄꯣꯠꯅꯤ꯫ ꯌꯥꯔꯤꯈꯩ ꯇꯞ ꯇꯞꯅ ꯈꯔ ꯈꯔ ꯆꯥꯡ ꯅꯥꯏꯅ ꯑꯣꯠꯄꯤꯌꯨ꯫ ꯌꯥꯔꯤꯈꯩ ꯈꯥꯕꯩ ꯃꯅꯝꯅ ꯑꯣꯠꯄꯤꯌꯨ꯫ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯒ ꯌꯥꯝ ꯆꯥꯟꯅꯕ ꯑꯩꯈꯣꯏ ꯍꯔꯤꯕꯣꯞ ꯑꯃꯅꯤ ꯂꯧꯕꯤꯔꯣ, ꯍꯥꯞꯆꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯁꯣꯏꯖꯈꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯛꯆꯤꯟꯕꯤꯔꯣ꯫ ꯃꯆꯨ ꯆꯥꯟꯅꯒꯗꯕ ꯆꯥꯡꯗ ꯃꯆꯨ ꯆꯥꯏꯁꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯆꯨ, ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯕ ꯅꯠꯇꯕ ꯀꯂꯔ ꯃꯆꯨ ꯍꯥꯏꯇꯥꯔꯦ, ꯃꯣꯔꯣꯛ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯇꯞꯅ ꯑꯣꯠꯄꯤꯔꯣ꯫ ꯃꯆꯨ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯈꯥꯗ ꯌꯥꯝ ꯀꯥꯁꯤꯜꯂꯛꯀꯅꯤ ꯃꯆꯨ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗꯗꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯇꯣꯏꯅ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯤꯕ, ꯃꯈꯥ ꯀꯥꯁꯤꯟꯗꯅꯕ ꯌꯥꯔꯤꯈꯩ ꯈꯥꯕꯩ ꯃꯅꯝꯅ ꯑꯣꯠꯄꯤꯌꯨ꯫ ꯉꯥꯏꯍꯥꯛ ꯉꯧꯔꯦ, ꯃꯤꯅꯤꯠ 10ꯒꯨꯝꯕ ꯉꯧꯔꯦ꯫ ꯌꯥꯔꯤꯈꯩ ꯆꯦꯛ ꯇꯧꯕꯤꯌꯨ, ꯃꯈꯥꯗ ꯉꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯨ ꯍꯥꯞꯈ꯭ꯔꯗꯤ ꯍꯦꯛꯇ ꯅꯞꯁꯟꯒꯟꯕꯅꯤ꯫ ꯑꯩꯒꯤꯁꯤꯗ ꯍꯧꯖꯤꯛ ꯅꯞꯄ ꯈꯔ ꯈꯔ ꯍꯧꯔꯝꯃꯤ, ꯇꯥꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯃꯍꯤ ꯑꯣꯏꯅꯕ ꯃꯍꯤ ꯍꯩꯖꯤꯟꯕꯤꯕ ꯌꯥꯔꯒꯅꯤ꯫ ꯇꯞꯅ ꯇꯞꯅ ꯃꯅꯝꯅ ꯑꯣꯠꯄꯤꯌꯨ, ꯈꯥꯕꯩ ꯃꯅꯝꯅ ꯑꯣꯠꯄꯤꯌꯨ, ꯌꯥꯔꯤꯈꯩ ꯉꯥ ꯇꯣꯏꯗꯅꯕꯒꯤꯗꯃꯛꯇ꯫ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒ ꯁꯧꯍꯟꯕꯤꯔꯣ, ꯃꯤꯅꯤꯠ 15ꯒꯨꯝꯕ ꯆꯥꯡ ꯁꯧꯍꯟꯕꯤꯔꯣ꯫ ꯑꯩꯒꯤꯁꯤ ꯃꯤꯅꯤꯠ 35 ꯐꯥꯖꯔꯦ, ꯁꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯑꯂꯨ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯔꯒꯅꯤ꯫ ꯑꯂꯨꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯦꯚꯣꯏꯗ ꯇꯧꯒꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯍꯩꯅꯩꯗꯅ ꯉꯥ ꯊꯣꯡꯕꯗ ꯑꯂꯨ ꯑꯗꯨꯗꯒꯤ ꯊꯥꯛꯆꯕꯅꯤ꯫ ꯉꯁꯥꯏꯒꯤ ꯁꯥ ꯃꯔꯣꯏꯁꯤ ꯑꯂꯨ ꯍꯥꯞꯈ꯭ꯔꯕ ꯍꯦꯛ ꯃꯇꯨꯡꯗꯒꯤ ꯁꯥ ꯃꯔꯣꯏꯁꯤ ꯍꯥꯞꯄꯤꯔꯣ꯫ ꯁꯥ ꯃꯔꯣꯏ ꯆꯥꯏꯁꯤꯟꯖꯔꯦ꯫ ꯑꯋꯥ ꯐꯗꯤꯒꯣꯝ, ꯁꯥ ꯃꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯟꯕꯤꯔꯣ, ꯑꯂꯨ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯂꯣꯟꯕꯤꯔꯣ꯫ ꯑꯂꯨ ꯃꯨꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯕꯤꯔꯣ꯫ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯊꯪ ꯑꯁꯤꯗꯤ
ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯁꯥꯂꯥꯁꯤ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪ ꯃꯅꯝꯒꯤ ꯋꯥꯅꯤ ꯈꯤꯇꯪ ꯇꯩꯁꯟꯕꯤꯔꯣ. ꯑꯗꯨꯒ ꯃꯤꯅꯤꯠ 2ꯒꯨꯝꯕ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯂꯣꯟꯕꯤꯔꯣ. ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯉꯥ ꯊꯣꯡꯕ ꯑꯁꯤ ꯂꯣꯏꯔꯦ, ꯃꯨꯜꯂꯦ, ꯆꯥꯕ ꯌꯥꯔꯒꯅꯤ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ.